State ki tongan mafum kaya leiriba library sing ningthina mathau tawribra haibadu Manipur Library Association malana yingsinba changi library masing yambana kanaroi madugi mahut leiriba library sing ningthina mathau tawhanba tai haina Art and Culture Government of Manipur ki Commissioner Ais Gyan Prakashna phongdokre ofamase State Central Library amadi mala amasung NGO Public Libraries punna kusamnaduna ngasidagi hauraga numit 10 chupna Lirik Laisuga Mari Lenaba activity kaya pangthokhtuna chathagadaba kuntrani thoirak suba Imphal Book Fair lisingani kunmanga hawdokpagi thoramda phongdokibani Mapan lamsingdagi lakpa book firm tarahumdo yauna state asidagi from kuntra punna from nifuhumdoina competitive exam singi oipa lirik yauna makal maka kaya gi lirik sing chada taramanga discount piduna apunba stall chamada miyamda lirik sing phanghaliba book fair aduda Art and Culture Government of Manipur ki Commissioner H. Gyan Prakashna Makata Aduna Library Sing Chaukanaba State Government Kaktiki Mating Naiban Oitokloi Maramasina Lairiba Fun Lothaba Yariba Lambi Sing Tiduna Darkar Taba Machak Sing Hapsinduna Library Sing Chaukanaba Honava Changi Amadi Nasing Ashimak Malagi List Yauriba Library Sing Nintina Matau Toribra Natraga Maming Kakioina Ladibra Havado Yangsinba Matau Tai Matau Nintina Taudrabadi Library Adu Lairubaki Arta Tokti Masing khak yambana kanaba phangloi leiriba library sing mathau ningthina tawhanba quality leiba library ama oihansi haiki masida natana iba paba haiba mioy ama oirabasu iba paba tawdrabadi lairik haitabaga pangkhakni lairiki mathau taba amadi maru oiba shi ngalingai matamdagi hauna leiraklaba amani Machine Mioiba Kunaida Hiram Kuding Magda Kanava Piri, Nasigi Mirol Sida, Internet Sijanaduna, Apamba, Kuding Fanglavasu, Hiriba Singashina Lariki Mohut Sinbadi Yari Hyperwafam Sing Fongtoki. Tauramaduda Laripu Saitaba, Manka Mayang Lambamna, Sakpa IVF Team Songama release Tokiba Lunana, Sahi Sigi Book Fair, Souvenir So Fonki. Akoina state government Tangdagi rely Tauraga. Adum keno tawbasu yaroi ai state budgeters ki pirani pirakani khallaga koine sum niraga leiba kasu oi thok roi phangsu akoi gi darkar leibugi quarter 25% gumba phangdra adudagi hena kasu phangoi alna akoina leiriba alternate source mayam si phajana thijandana kadai da kamaina kari dagi akoi gi required funds si